Hi mayam ngasidi moroki bora hawrasi aina nahan mamanda video hawkibado aduga moroki bora hawni mayam hairapatuna nasi moroki bora se hawpurga mayam do lagaina tawbani ado mayam ahambada ina morok to kakhare dui mathang da beson hape sina thum hapchale sina bilati shuta chanabado ado khara hape morok hape asida masala loina suna haptoini sida jainkhang hapchale aduga sida jira khara hapchale ado ising khara hapaga dum totlani asigi se nang launa toini morok to manung da chang na bagi beson se jam thin na mahi lang ga su manung da chang aroi khara nang launa to sumaina adui mathang dai na morok se hapsalle ado mayam jam thin na di hawbani krum launa yam hawbani ba asigi se aidi akoi se na nonga pijaram ba dagi dum morok ki bora se hawra ga dum sare yam hawri ado sumaina dum phakto ga ne manung da dum changhal le na beson se khara tawdana sumai to na changhal kanda dagi mai bilati shuta ku bani ngak tang thamdoi ni adui mathang da khang thangale thaw hapselle aduga igi morok to ngasagi beson hakibada adui do khara tawdana sumai to na hapselle sumai na dum hapselle bilati shuta se khara jam na hap taraga dine bora se musan bani aduna bilati shuta do khitang tang hapa morok se kem na bagine aduna ni adum bora ra ka dum bilati shuta se hapa se kem bani yam haw bani kam su kam khat bani aduna ni mayam siga leire yongo phajadra akhoi ngakri chonga angoba mandra ngakri chongu dei cha de durga su ngakri chong angoba dumai tawri natrane aduga sida sumaina chamosina nama ga ne ma ki chi laung gi ne ising do thokpani ado dumaina dum thokhan biro harin sabra kem na bagi mayam siga lore moroki bora se hauba loire yengo phajadra yengo asi sabada ina sama tam ju krum lawbani mayam soidang ki taram gani The next day. ado mayam haujina mo ka alu gi pakora alu gi bora hai tare ko beson lupaga hauduini asisu aidi yam paame asisu icha singju yam paame do alu se pa na soiduini kitang tharaga di alu se mundabani ado sumaina soire ga ini ising da tingjan tham gare alu do ado mayam udaba du gaina konam gi mathakta thamaga tawbani beson hapsale sida hujia pai je thumni asida dei bilati sutha do haptare adoga jainkhang hapsale jira hapsale morok khara hapsale bilati sutha do yam hinjana saw su phatte dana aduna ina bilati sutha je haptare bilati sutha hapaga di kain tawbani bora do kam khatpani yam hawbani aduga sisu sujiki dumaina nang launggi totpirani yengo mayam sumaina nang launggi totlani ba adui mathang daina alu do hapsale alu je hapaga so ing hakti thammi ko mayam adoi mayam da uttare adung hak thamduini ba thanggatle thaw hapsale asiju yam hawbani kam khatpani yamna aduga agi alu do adugi do hapsale asigi se koi gi bonterapur dadi thangja kaithen da bora se piece taru khakta lupa tara dumaina tai ko ado huji aina di hawwa heirabani na yam thina paisa do yam thina pamui haibwani kaishu leiba pora te ba asigi se amoi gidna mo bilati sutha hapi bora do khogi dum kam khatli aba marak sarak do mayai do kam khatli do aidi bilati sutha do haptra banina kam khattare ado mayam sumaina do mai sidi kan lekhatoi nate ina alu hapa po matan da mai leithabani aba do hojing mai je ina khatang kalhalle hawbani mayam asigi sisu dum sabiu angang su yam pambani ko asigi se angang moroki bora du di ha yam thinjana angang na pamdabani aduga asigi se alu gi bora se yam thina pambani khangde ko atoba mi gi dei cha singdi morok cha dabani nai dum haijabani aba adagi asigi se ayuki amogi tiffin da su dum hapa yagadra na khalli edi dum hap so happy ba moi tiffin da ne asina samju samya na doi matakta su beson su yam hinjana changda bani beson chamos ahum kharak oiraga di dum yagani ai nupa son da ai se son side ta mana ai nupa na son da tilhau kak pirami do ai se ngasi se mushroom thong do ni ado mushroom thong bo dei me yam da ulak tare to me yam yengo bora se hawadring mayam se sabiu smaina machu ju phajabani ko